ꯍꯌꯦꯡꯗꯒꯤ ꯑꯦꯚꯔꯒ꯭ꯔꯤꯟ ꯂꯚ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯇꯥꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯅꯪ ꯉꯁꯥꯏ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯝꯇ ꯀꯣꯏꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯅꯨꯄꯤꯗ ꯅꯠꯇꯦ, ꯄꯩꯁꯥꯗꯅꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯈꯛꯇ ꯈꯟꯈꯤ꯫ ꯑꯩꯅ ꯇꯥꯜꯂꯤꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯅꯕ ꯌꯨꯝ ꯁꯥꯕ ꯄꯥꯝꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯅꯦ꯫ ꯁ꯭ꯇꯦꯂꯥ ꯇꯣꯝꯊꯤꯟꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯅꯪ ꯍꯧꯖꯤꯛ ꯅꯤꯡꯉꯝꯃꯛꯇꯕ ꯌꯥꯎꯕ꯭ꯔꯥ? ꯑꯩ ꯅꯤꯡꯉꯝꯃꯛꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯍꯜꯂꯛꯀꯅꯨ ꯌꯥꯔꯔꯣꯏꯗꯕ ꯃꯇꯝꯅꯦ꯫ ꯑꯩꯈꯣꯏꯅ ꯅꯤꯟꯗꯥ ꯁꯣꯟꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔꯅ ꯍꯦꯟꯅ ꯂꯨꯏꯌꯦ꯫ ꯑꯩ ꯂꯥꯏꯔꯕ ꯃꯆꯥꯅꯦ꯫ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯇꯥꯟꯈꯤꯅꯤ꯫ ꯑꯔꯦꯝꯕ ꯄꯩꯁꯥꯗꯤ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ꯫ ꯏꯃꯥ ꯏꯄꯥꯁꯨ ꯋꯥꯗꯅꯕ ꯃꯒꯨꯟ ꯂꯩꯕ ꯄꯨꯟꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯨꯄꯤꯁꯨ ꯊꯤꯈꯤꯔꯣꯏ꯫ ꯁ꯭ꯇꯦꯂꯥꯅ ꯀꯞꯄꯗꯨ ꯎꯗꯅꯕ ꯃꯃꯥꯡ ꯈꯔ ꯊꯥꯔꯒ ꯆꯠꯂꯤ꯫ ꯇꯣꯝꯊꯤꯟꯅ "ꯀꯩꯗꯧꯔꯦ? ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯗꯤ?" "ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯂꯣꯏꯗꯕꯅꯦ꯫ ꯍꯜꯂꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ꯫ ꯃꯈꯣꯏꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ." ꯁ꯭ꯇꯦꯂꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯣꯝꯊꯤꯟꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯁ꯭ꯇꯦꯂꯥꯅ "ꯅꯪꯅ ꯖꯦꯜꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯪꯒꯤ ꯀꯦꯔꯤꯌꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯂꯝꯒꯗ꯭ꯔꯥ?" "ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ." "ꯇꯣꯝꯊꯤꯟ, ꯅꯪꯅ ꯖꯦꯜꯗ ꯂꯩꯔꯤꯗꯣ ꯂꯤꯂꯤꯅꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ." "ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯈꯪꯉꯤꯅꯣ? ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏ?" "ꯂꯤꯂꯤꯅꯁꯨ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯂꯤꯂꯤꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯍꯥꯏꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ." "ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ?" "ꯑꯥꯏꯝ ꯁꯣꯔꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝꯁꯦ ꯄꯜꯂꯝꯂꯣꯏꯗꯕꯅꯦ꯫ ꯅꯪꯉꯣꯟꯗꯗꯤ ꯑꯩ ꯋꯥ ꯍꯦꯛꯇ ꯍꯥꯏꯗꯣꯛꯅꯤꯡꯉꯦ꯫ ꯅꯪꯅ ꯃꯤ ꯐꯨꯔꯒ ꯖꯦꯜꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯅꯨꯡꯗ ꯊꯧꯗꯣꯛꯈꯔ ꯊꯣꯛꯂꯝꯒꯅꯤ ꯈꯪꯉꯦ꯫ ꯑꯩꯅ ꯃꯤ ꯊꯥꯗꯨꯅ ꯅꯪꯒꯤ ꯀꯦꯁ ꯄꯥꯏꯔꯤꯕ ꯄꯨꯂꯤꯁꯇꯨꯗ ꯍꯪꯍꯟꯈꯤ꯫ ꯃꯈꯣꯏꯅꯗꯤ ꯀꯩ ꯍꯥꯏꯔꯛꯏ?" "ꯄꯨꯂꯤꯁꯇꯨꯅ ꯅꯪꯅ ꯊꯦꯕꯕꯨ ꯐꯨꯔꯒ ꯅꯨꯄꯤ ꯑꯃ ꯀꯜꯂꯨꯕꯅꯦ ꯍꯥꯏꯌꯦ꯫ ꯏꯕꯤꯗꯦꯟꯁꯇꯤ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ꯫ ꯆꯍꯤ 3 ꯂꯩꯔꯒ ꯊꯦꯕꯁꯨ ꯀꯤꯗꯅꯦꯞ ꯀꯦꯁꯇꯒꯤ ꯖꯦꯜꯗ ꯂꯩꯈꯤ꯫ ꯑꯩꯅ ꯊꯤꯖꯤꯟꯕꯗ ꯀꯤꯗꯅꯦꯞ ꯇꯧꯔꯤꯗ ꯂꯤꯂꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯀꯟꯈꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯂꯤꯂꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯒꯦꯁ ꯇꯧꯕꯅꯦ." ꯇꯣꯝꯊꯤꯟ ꯁ꯭ꯇꯦꯂꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯒ "ꯁ꯭ꯇꯦꯂꯥ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯅꯪ ꯌꯥꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧ." "ꯍꯣꯏ, ꯍꯥꯏꯌꯣ." ꯇꯣꯝꯊꯤꯟꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ "ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯂꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯑꯩꯕꯨ ꯖꯦꯜꯗ ꯂꯩꯍꯟꯈꯤꯕꯅꯦ꯫ ꯅꯪ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨꯀꯣ꯫ ꯑꯩ ꯄꯥꯎ ꯌꯥꯝꯅ ꯇꯝꯒꯟꯕ ꯅꯨꯄꯤ ꯃꯈꯜꯗꯣ ꯅꯠꯇꯦ꯫ ꯉꯁꯤ ꯐꯥꯎꯕ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗ꯭ꯔꯤꯌꯦ꯫ ꯊꯦꯡꯛ ꯌꯨ." ꯃꯈꯣꯏ ꯑꯅꯤ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯦꯞꯄꯝꯗꯦ꯫ ꯇꯣꯝꯊꯤꯟꯅ "ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝ ꯃꯨꯟꯅ ꯊꯤꯖꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ?" ꯁ꯭ꯇꯦꯂꯥ ꯇꯣꯝꯊꯤꯟꯗ ꯌꯦꯡꯕꯗꯤ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯈꯣꯡꯅ ꯂꯩꯉꯣꯏꯗ ꯀꯥꯎꯔꯒ ꯆꯠꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛꯀ "ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣ." ꯁ꯭ꯇꯦꯂꯥ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ "ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ." ꯇꯣꯝꯊꯤꯟꯁꯨ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯔꯒꯗꯤ ꯂꯩꯕꯅꯤ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯪꯂꯥꯜꯂ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯇꯣꯟ, ꯏꯀꯥꯏꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ꯫ ꯇꯣꯝꯊꯤꯟ, ꯇꯁꯦꯡꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯅꯪꯒ ꯃꯦꯔꯤꯒ ꯅꯨꯡꯁꯤꯅꯕ ꯍꯥꯟꯈꯤꯕꯅ ꯑꯩ ꯃꯇꯝ ꯄꯨꯝꯕ ꯎꯡꯂꯒ ꯂꯩꯈꯤ꯫ ꯅꯪ ꯖꯦꯜꯗ ꯂꯩꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯀꯞꯈꯤ꯫ ꯑꯩ ꯖꯦꯜꯗ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄ ꯄꯥꯝꯈꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯪ ꯃꯦꯔꯤꯒ ꯀꯥꯏꯅꯗ꯭ꯔꯤ꯫ ꯃꯦꯔꯤꯅ ꯅꯪꯕꯨ ꯉꯥꯏꯈꯤꯅꯤ ꯍꯥꯏꯅ ꯂꯦꯇꯔ ꯊꯥꯈꯤꯕꯗꯣ ꯑꯩꯁꯨ ꯈꯪꯍꯧꯏ." ꯁ꯭ꯇꯦꯂꯥ ꯋꯥ ꯉꯥꯡꯕ ꯂꯣꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯅ ꯁꯝ, ꯐꯨꯔꯤꯠ, ꯁ꯭ꯀꯔꯠꯇ ꯇꯞꯅ ꯍꯨꯝꯕꯗ ꯎꯔꯒ ꯇꯣꯝꯊꯤꯟꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯊꯝꯂꯝꯒꯅꯤ? ꯑꯩ ꯑꯆꯨꯝꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯕꯅ ꯐꯅꯤ꯫ "ꯁ꯭ꯇꯦꯂꯥ, ꯅꯪ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕꯣ? ꯇꯨꯡ ꯏꯜꯂꯛꯑꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯁ꯭ꯇꯦꯂꯥꯁꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯞꯅ ꯇꯣꯝꯊꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯕꯤꯆꯇꯨꯒꯤ
Sorok laiba nakanda lai. Napi hauba mafam kharasu phauraga lai. Tomthinna Stella gi makhongda karisu tongdabado urai. Unsa yamna pabanina machin tumba leiramladi thingani khangi. Se, aigi slipper se tongo. Yani da tongdraso. Ai lainam da leiteko nang pakhat kano. Tongsilo. Natradi tingkhang natraga tharoi gumbada netluradi nakhongda I thokani. Aidi nupanina unsa se yam thai kashi torui. Thank you. Hairaga achauba slipper do chadrasu tongi. Bistagi khara lapthoklaga public chair su leiba green bell ama yaurai. Tomthinna I smoke sizinage nang nungai tabra. Aikhoi dedi su smoke yamna sizinaye. Mahaki manamda adum namlakpanina aidi ahibu hainareda. Tomthinna cigarette chuduna pap ama luna chingsili kamthoklaga ngangu yadro nangi dedida. Churup chamba midagi second hand smoke shina hena sokpa hele. Stella karisu khumde. Stella, ai tasengna nangna haikrida thajaba ngamde. Aikhoi ani gi punsida wa chama suna ngangna khide. Intersection thokiba matam amata leite. Mathau karamna nangna ipam libano. Stella masamduna marumda yepsinduna ai karigino khangde. Aigi mitta nangna mayamdagi tongana tai. Adudi nangna inushirese illusion oiramgadra. Khudam moina hairabada aina merigi care yamna lawbiba uraga nangi wakhaldasu yamna nungaidau male haina wakal sagatbagi oiramganiye. Nate illusion oiragabu matamasu kuibase aina nangbu nushiraga lakadra. Aina nangi nushibada phawkiba thamoigi ihulse kawba ngamloi. Tomthingi punsigi oinadi masak phajabi nupi amana mahakbu lona nungsirambase laibak yamna phabani. Stella, ai kari haiduno haifam khangdre. Ai handsome oidrabasu gentleman oiba yamna pamjai. Gentleman amagidi apama nupi ama leiragadi pakna hongande. Aina kanagumba amada nungsiramdaba thoklabadi nangi propose accept torambasu yabane. Stella na aisu khangi nangna lilibu pame haiba. Stella gi awaba maichak pumba thamoida phumduna maithong makalamna khonjal nungsina hairai. Tomthin sumahakna hairibado achumbanina mabu themjindre. Ngallingai sida sengna haidokhibasu pami. Stella makhutna masamdo hatpa sanaduna ai nangonda haidoklam loidabane. Thamoida hanagumna secret oina adum thamlamgadabane. Pukningda lotpada thamoida wagadaba oiradi haidokpane hena phai. Nangshu nasana nasabu yamna hanthana lawgono. Mangjil thanaba hotna khopunsida. Stella na nangna igi propose yaraktrabasu aina ngasi nangonda phongdokpa phangbase laibak yamna phabane. Aina nang ubada akiba phawrambada hojikti phakre. Bright smile ama utuna nangam Miss Lily-ga yamna nungaina panbu oyuko. Nakhoi ani perfect match oi. Tomthin sunok fet tawjai. Stella na my friend hojik thokliba aikhoi ani gi mikupse loina kaukthokna khrase. Pure friend amagumna loina siko. Yaye adumakne aina pamni siso. Tomthin na nokpada uraga Stella na nangna noidu kaigino aingonda karim naira. Nokpa khudingma karim na banate. Nangna hairido thamoi sengna yare haine. Hoi nangna hairabanina thajaba tabane. Ado yamna khangningba amasu leiriye. Kaino hayo. Kari maramgino nangna Lilibu sawbagi mahut nungshiriba. Nangna mahakbu witness oibagi darkar lairakpada mahak lakhide. Karamba matamdagi nakhoi ani nungsinaba horaklibano. Tapna tapna semlakpa marine. Aikhoi ani quarrel samlabarne. Aina ahanba office satpada mahak thengnakhi. Mahaknadi aibu masak khanglamde. Aina takpadagi mahakna paisa piraga yasinaba honakhi. Aishu aina pambadi paisa nate. Ahing amagi matamne haiki. Stella machinda melaga, are you serious? Sida sunate. Aina jeldagi thoruklaba matungda thebana Lilibu isingda drug yansinduna kidnap tawba yaukre. Thebana Lilibu pusinkiba roomduda aina changbada mahakti wanthaduna leirame.
ꯂꯤꯂꯤꯗ ꯌꯦꯡꯂꯤꯉꯩ ꯊꯦꯕ ꯆꯦꯟꯈꯤ꯫ ꯑꯩꯁꯨ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯊꯛꯂꯨꯕꯗꯒꯤ ꯗ꯭ꯔꯒ ꯌꯥꯟꯕ ꯏꯁꯤꯡ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯁꯨ ꯋꯥꯟꯊꯈꯤ꯫ ꯑꯩꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯤꯂꯤꯅ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯀꯧꯔꯒ ꯑꯩꯕꯨ ꯐꯥꯍꯟꯕ ꯌꯥꯎꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ, ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯉꯛꯄꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯀꯄꯜ ꯑꯣꯏꯔꯣ ꯍꯥꯏꯅ ꯂꯥꯏꯅ ꯁꯦꯝꯂꯛꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯤꯆꯇ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯤꯡꯗꯨꯒ ꯄꯨꯟꯅ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯨꯡꯗꯥꯡꯗ ꯇꯣꯝꯊꯤꯟ ꯂꯤꯂꯤꯗ ꯇꯦꯛꯁ ꯑꯃ ꯊꯥꯔꯝꯃꯤ꯫ ꯂꯤꯂꯤ, ꯅꯪ ꯍꯌꯦꯡ ꯊꯕꯛ ꯂꯩꯕ꯭ꯔꯥ? ꯂꯩꯇ꯭ꯔꯗꯤ ꯐꯨꯀꯦꯠꯇ ꯂꯥꯛꯑꯣ꯫ ꯂꯤꯂꯤꯅ, ꯑꯍꯣꯏ, ꯑꯩ ꯅꯨꯃꯤꯠ 2-3ꯗꯤ ꯁꯪꯒꯅꯤꯌꯦ꯫ ꯍꯌꯦꯡ ꯂꯥꯛꯄꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ꯫ ꯑꯌꯨꯛ ꯂꯥꯛꯀꯅꯤ, ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯑꯅꯤ꯫ ꯑꯩ ꯅꯪꯒꯤ ꯔꯨꯝ ꯑꯃ ꯕꯨꯛ ꯇꯧꯔꯝꯃꯒꯦ꯫ ꯍꯌꯦꯡ ꯅꯪ ꯑꯦꯌꯔꯄꯣꯔꯠꯇ ꯉꯥꯏꯔꯒ ꯂꯩꯔꯝꯂꯒꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯂꯤꯂꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯑꯌꯨꯛꯇ ꯇꯣꯝꯊꯤꯟꯅ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯂꯤ ꯊꯣꯛꯂꯛꯄ ꯂꯥꯞꯅ ꯎꯕꯗ ꯇꯣꯝꯊꯤꯟꯅ ꯅꯨꯄꯥꯗꯨꯗ ꯂꯤꯂꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯒꯦꯖꯇꯨ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯍꯥꯛꯅ ꯇꯣꯝꯊꯤꯟ ꯎꯕꯗ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ, ꯃꯥꯏ ꯂꯦꯗꯤ, ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯦ, ꯂꯣꯏꯅ ꯉꯥꯎꯅꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯈꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯁꯦ? ꯅꯍꯥꯟꯈꯩꯗꯤ ꯊꯤꯕ꯭ꯔꯥ? ꯅꯍꯥꯟꯈꯩꯁꯨ ꯐꯖꯩ, ꯑꯗꯨꯕꯨ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ, ꯁ꯭ꯇꯥꯏꯜ ꯇꯣꯡꯉꯥꯜꯂꯦ꯫ ꯂꯤꯂꯤꯅ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯍꯣꯇꯦꯜꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯅ, ꯅꯪ ꯄꯣꯊꯥꯕ ꯄꯥꯝꯕ꯭ꯔꯥ? ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ? ꯀꯩꯁꯨ ꯋꯥꯗꯦ, ꯀꯣꯏꯔꯨꯁꯦ ꯕꯤꯆ ꯂꯣꯝꯗ꯫ ꯑꯩ ꯕꯤꯆꯇ ꯆꯠꯇꯕ ꯀꯨꯏꯔꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗꯨꯗꯤ? ꯃꯈꯣꯏ ꯕꯤꯆꯇ ꯁꯥꯟꯅꯕ ꯊꯣꯛꯂꯝꯂꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯨꯁꯦ꯫ ꯇꯣꯝꯊꯤꯟꯅ ꯃꯔꯧ ꯂꯩꯅ, ꯅꯪꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩ ꯍꯥꯏꯕꯅꯤꯅ ꯏꯔꯣꯏꯅꯤꯡꯗ꯭ꯔꯥ? ꯏꯔꯣꯏꯕ ꯄꯥꯝꯂꯒꯗꯤ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯛꯎꯔꯣ꯫ ꯇꯣꯝꯊꯤꯟꯗꯤ ꯂꯤꯂꯤꯒ ꯄꯨꯟꯅ ꯏꯔꯣꯏꯃꯤꯟꯅꯕꯗꯨ ꯋꯥꯈꯜꯅ ꯈꯟꯕ ꯈꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯩ ꯏꯁꯤꯡꯗꯤ ꯀꯨꯝꯃꯔꯣꯏꯗ꯫ ꯀꯩꯒꯤ? ꯅꯪ ꯑꯩꯉꯣꯟꯗ ꯏꯔꯣꯏꯕ ꯍꯩ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯩꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯜꯂꯦ꯫ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯣ ꯌꯥꯝ ꯏꯀꯥꯏ꯫ ꯇꯣꯝꯊꯤꯟꯗꯤ ꯂꯤꯂꯤꯒꯤ ꯕꯥꯊꯤꯡ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯨ ꯎꯒꯗꯕ ꯐꯤꯒꯔꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯂꯤꯂꯤ, ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯅ ꯆꯤꯟꯕ ꯃꯐꯝꯗ ꯏꯔꯣꯏꯔꯣꯏꯌꯦ꯫ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯏꯊꯠꯁꯨ ꯑꯇꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯏꯔꯣꯏꯒꯗꯕꯅꯤ꯫ ꯇꯜꯂꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯆꯨꯝꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯁꯦ꯫ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ, ꯑꯩꯅ ꯄꯥꯝꯕꯗꯤ ꯆꯠꯃꯤꯟꯅꯕ ꯅꯠꯇꯦ, ꯅꯪꯒ ꯏꯔꯣꯏꯃꯤꯟꯅꯕꯅꯦ꯫ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯦ꯫ ꯇꯣꯝꯊꯤꯟꯒ ꯂꯤꯂꯤꯒ ꯊꯣꯛꯂꯛꯄꯗꯨꯗ ꯁ꯭ꯇꯦꯂꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁ꯭ꯇꯦꯂꯥꯅ, ꯂꯤꯂꯤ, ꯅꯪ ꯂꯥꯛꯑꯕꯣ? ꯂꯤꯂꯤ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯂꯤꯂꯤꯁꯨ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯁ꯭ꯇꯦꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯁ꯭ꯇꯦꯂꯥꯅ ꯂꯤꯂꯤꯗ ꯖꯦꯜꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯄꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯁ꯭ꯇꯦꯂꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯂꯤꯂꯤꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨ ꯍꯥꯏꯅ ꯇꯣꯝꯊꯤꯟꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯆꯠꯂꯒ ꯃꯈꯣꯏ ꯋꯥꯔꯤ ꯍꯥꯏꯅ ꯄꯣꯊꯥꯔꯤ꯫ ꯁ꯭ꯇꯦꯂꯥꯗꯤ ꯏꯁꯤꯡꯗ ꯀꯨꯝꯈ꯭ꯔꯦ꯫ ꯂꯤꯂꯤꯗꯤ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯄꯣꯊꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯇꯞꯅ ꯇꯞꯅ ꯄꯥꯊꯔꯛꯄ ꯑꯁꯥꯡꯕ ꯃꯈꯣꯡꯗꯨꯗ ꯇꯣꯝꯊꯤꯟꯅ ꯌꯦꯡꯉꯤ꯫ ꯂꯤꯂꯤꯒꯤ ꯃꯈꯣꯡꯁꯦ ꯌꯥꯝꯅ ꯐꯖꯩ, ꯅꯨꯄꯥ ꯄꯨꯝꯅꯃꯛꯀꯤ ꯋꯤꯛꯅꯦꯁ ꯑꯣꯏꯒꯅꯤ, ꯅꯣꯛ ꯑꯥꯎꯠ ꯐꯥꯎꯕ ꯌꯥꯎꯅꯤ꯫ ꯂꯤꯂꯤꯅ, ꯇꯣꯝꯊꯤꯟ, ꯅꯪꯗꯤ ꯏꯔꯣꯏꯔꯣꯏꯗ꯭ꯔꯥ? ꯏꯔꯣꯏꯔꯣꯏ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯏꯇꯣꯝꯇ ꯏꯔꯣꯏꯕꯗꯤ ꯇꯜꯂꯦ꯫ ꯂꯤꯂꯤꯅ, ꯑꯩꯗꯤ ꯁ꯭ꯋꯤꯃꯤꯡ ꯁꯨꯠ ꯄꯨꯔꯛꯇꯕꯅꯤꯅ ꯐꯔꯛ ꯇꯥꯔꯅꯤ, ꯅꯪꯒ ꯄꯨꯟꯅ ꯏꯔꯣꯏꯃꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯃꯦꯇꯔ ꯅꯠꯇꯦ, ꯍꯧꯖꯤꯛꯃꯛ ꯍꯣꯇꯦꯜꯗꯒꯤ ꯁ꯭ꯋꯤꯃꯤꯡ ꯁꯨꯠ ꯂꯧꯔꯨꯁꯦ꯫ ꯇꯜꯂꯦ, ꯑꯩ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯆꯠꯂꯨꯔꯗꯤ ꯂꯥꯛꯅꯤꯡꯉꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯏꯔꯣꯏꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯁꯤꯜꯂꯤꯁꯦ? ꯅꯪ ꯍꯥꯟꯅꯒꯤ ꯇ꯭ꯔꯤꯛꯇꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯃꯥꯏ ꯂꯦꯗꯤ, ꯑꯩ ꯅꯪꯉꯣꯟꯗ ꯇ꯭ꯔꯤꯛ ꯁꯥꯟꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯐꯦꯂꯣꯅꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯈꯪꯗꯦ, ꯑꯩ ꯁꯨꯡꯈꯪ ꯈꯪꯗꯦ꯫ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀ ꯀꯔꯤꯒꯤ ꯏꯔꯣꯏꯃꯤꯟꯅꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯂꯤꯂꯤꯅ ꯈꯪꯅꯤꯡꯕ ꯈꯪꯖꯁꯅꯨ, ꯑꯄꯥꯝꯕ ꯅꯨꯄꯤꯗ ꯅꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯈꯟꯗꯣꯛꯏ꯫
ꯇꯣꯝꯊꯤꯟꯅ ꯅꯣꯡꯃ ꯕꯥꯔꯗ ꯁꯣꯡꯒ ꯈꯠꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯆꯦꯠꯁꯤꯟꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯂꯤꯂꯤꯅ ꯍꯣꯇꯦꯜꯗ ꯍꯜꯂꯁꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯆꯥꯛ ꯇꯣꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯕꯤꯆꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯤꯂꯤꯅ, ꯇꯣꯝꯊꯤꯟ, ꯑꯩ ꯁꯤꯇꯤꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯂꯝꯁꯤꯡꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯀꯣꯏꯊꯣꯛꯎꯁꯦ꯫ ꯇꯣꯝꯊꯤꯟꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃ ꯄꯩꯁꯥ ꯄꯤꯔꯒ ꯋꯥꯏꯗꯨꯅ ꯂꯤꯂꯤꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯤ꯫ ꯂꯤꯂꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯣꯇꯣꯔ ꯇꯨꯔꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟꯒ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯆꯠꯃꯤꯟꯅꯕ ꯄꯥꯝꯂꯤꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯕꯒꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯖꯁꯃꯤꯟ ꯕꯦꯁꯇꯒꯤ ꯊꯥꯗꯣꯔꯛꯄ ꯖꯁꯃꯤꯟ ꯐ꯭ꯂꯥꯋꯔ ꯃꯅꯝꯗꯨꯁꯨ ꯃꯐꯝꯗꯨꯗ ꯅꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯁꯥꯎꯠ ꯂꯣꯝꯗ ꯊꯧꯔꯕ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯕ ꯍꯧꯔꯛꯏ꯫ ꯊꯨꯅ ꯃꯝꯁꯤꯜꯂꯛꯏ꯫ ꯁꯃꯨꯗ꯭ꯔꯔꯣꯝꯗꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯜꯂꯛꯏ꯫ ꯅꯣꯡ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯁꯦꯜꯇꯔ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯇꯣꯝꯊꯤꯟꯅ, ꯃꯥꯏ ꯂꯦꯗꯤ, ꯑꯩꯉꯣꯟꯗ ꯀꯟꯅ ꯄꯥꯏꯌꯣ, ꯅꯣꯡꯁꯦ ꯀꯟꯅ ꯆꯨꯔꯛꯀꯅꯤ꯫ ꯁ꯭ꯋꯥꯏꯁꯤꯗꯤ ꯂꯝꯍꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯡ ꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩ ꯈꯔ ꯀꯟꯅ ꯊꯧꯒꯦꯀꯣ꯫ ꯂꯤꯂꯤꯗꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗꯨꯗ ꯀꯤꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯍꯣꯏ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯗ ꯉꯥꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯐꯨꯔꯤꯠ ꯑꯄꯥꯕ ꯂꯤꯠꯂꯛꯄꯅꯤꯅ ꯂꯤꯂꯤꯒꯤ ꯋꯥꯔꯝ ꯑꯣꯏꯕ ꯕꯣꯗꯤꯗꯨ ꯃꯉꯣꯟꯗꯁꯨ ꯐꯤꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯗꯦ ꯗ꯭ꯔꯤꯃꯤꯡ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯦꯜꯃꯦꯠꯀꯤ ꯋꯤꯟꯁꯦꯜꯗꯨ ꯆꯤꯡꯊꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯏ꯫ ꯂꯝꯕꯤꯗꯨꯁꯨ ꯐꯠꯇꯕꯅ ꯊꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯁꯤ ꯃꯌꯥꯗ ꯑꯄꯤꯛꯄ ꯋꯦꯇꯤꯡ ꯁꯦꯠ ꯃꯥꯟꯕ ꯁꯦꯜꯇꯔ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯕꯥꯏꯛꯇꯨ ꯁꯦꯠ ꯃꯅꯨꯡꯗ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ, ꯅꯣꯡ ꯆꯨꯕꯁꯤ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗ ꯂꯩꯈꯤꯁꯦ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯁꯥꯗꯣ ꯏꯟꯈꯠꯂꯛꯂꯒ ꯂꯣꯛ ꯊꯨꯡꯉꯛꯄꯁꯨ ꯌꯥꯏ꯫ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇ ꯆꯣꯠꯂꯤꯕꯗꯨ ꯁꯨꯝꯗꯣꯛꯏ꯫ ꯑꯗꯨꯒ, ꯑꯥꯔ ꯌꯨ ꯑꯣꯀꯦ ꯃꯥꯏ ꯂꯦꯗꯤ? ꯅꯪ ꯆꯣꯠꯄ꯭ꯔꯥ? ꯂꯤꯂꯤꯅ, ꯈꯤꯇꯪ ꯈꯛꯇꯅꯦ, ꯌꯥꯝ ꯆꯣꯠꯇꯦꯗ, ꯌꯥꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯌꯦꯡꯕꯗ ꯂꯤꯂꯤꯒꯤ ꯃꯅꯤꯡꯗ ꯆꯣꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇꯤ ꯇꯣꯝꯊꯤꯟꯗ ꯉꯥꯊꯕꯅꯤꯅ ꯆꯣꯠꯂꯝꯗꯦ꯫ ꯇꯣꯝꯊꯤꯟꯅ, ꯅꯪ ꯇꯩꯊꯣꯛꯄ ꯌꯥꯕ ꯇꯤꯁꯨꯒ ꯌꯥꯎꯔꯛꯄ꯭ꯔꯥ? ꯑꯩ ꯐꯣꯟꯗꯩ ꯍꯦꯟꯅ ꯀꯩꯁꯨꯝꯇ ꯄꯨꯔꯛꯇꯤꯌꯦ꯫ ꯑꯩꯅ ꯈꯟꯕꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯣꯡꯁꯤꯁꯨ ꯍꯥꯡꯈꯤꯗꯧ ꯃꯥꯜꯂꯦ꯫ ꯆꯣꯠꯂꯤꯁꯤꯁꯨ ꯑꯗꯨꯝ ꯀꯪꯈ꯭ꯔꯅꯤꯗ꯫ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯄꯥꯏꯒꯦ ꯇꯧꯕꯗ ꯂꯤꯂꯤꯅ ꯃꯈꯨꯠꯇꯨ ꯂꯦꯡꯕꯗꯒꯤ ꯄꯥꯏꯍꯧꯗꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯏꯀꯥꯏꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯤꯂꯤꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯂꯦꯞꯄꯒ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯇꯥꯔꯛꯂꯤꯕ ꯅꯣꯡꯗꯨꯅ ꯄꯥꯛꯂꯕ ꯏꯄꯥꯛꯇꯨꯗ ꯇꯥꯔꯛꯄꯗ ꯆꯣꯡꯈꯠꯂꯛꯄ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛꯇꯨ ꯌꯦꯡꯂꯒ ꯂꯩ꯫ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯇꯨ ꯌꯥꯝꯅ ꯀꯜꯂꯕꯁꯨ ꯐ꯭ꯔꯦꯁꯇꯤ ꯑꯣꯏ꯫ ꯃꯥꯡꯗ ꯎꯔꯤꯕ ꯍꯣꯔꯥꯏꯖꯣꯟꯗꯨ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯉꯤ꯫ ꯂꯤꯂꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ, ꯇꯣꯝꯊꯤꯟ, ꯁ꯭ꯇꯦꯂꯥꯅ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ꯭ꯔꯥ? ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯝꯂꯤꯅꯣ ꯈꯟꯕꯗ꯫ ꯅꯪꯅ ꯍꯪꯂꯛꯏꯗꯣ ꯀꯔꯤ ꯈꯜꯂꯒ ꯍꯪꯉꯛꯏꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯖꯩ꯫ ꯁ꯭ꯇꯦꯂꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯋꯥꯈꯜꯗ ꯂꯤꯂꯤꯒ ꯁ꯭ꯇꯦꯂꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯥꯟꯅꯕ ꯒꯨꯟ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁ꯭ꯃꯥꯔꯠ ꯃꯥꯏꯟ ꯑꯣꯏ꯫ ꯋꯥꯔꯀꯤꯡ ꯑꯋꯥꯔꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯒꯨꯝꯕ ꯇꯦꯂꯦꯟ ꯂꯩꯕ ꯅꯨꯄꯥ ꯄꯥꯝꯂꯤꯁꯦ ꯃꯈꯣꯏ ꯑꯅꯤꯃꯛꯅ꯫ ꯇꯣꯝꯊꯤꯟꯅ ꯄꯥꯈꯨꯝ ꯄꯤꯔꯛꯇꯕꯗꯨ ꯎꯔꯒ, ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ, ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯁ꯭ꯇꯦꯂꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯤꯅꯣ? ꯑꯩꯅ ꯈꯟꯕꯗ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ꯫ ꯉꯔꯥꯡ ꯍꯥꯏꯔꯛꯄꯅꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ꯫ ꯑꯁꯦꯡꯕꯒꯤ? ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯩ꯫ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯃꯤꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯕꯦꯡꯀꯣꯛꯇ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯆꯤꯡꯅꯈ꯭ꯔꯤꯕꯁꯦ꯫ ꯂꯤꯂꯤꯅ, ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯪꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗ ꯃꯦꯔꯤꯗꯒꯤ ꯍꯦꯟꯅ ꯀꯣꯏꯔꯛꯇꯦ ꯍꯥꯏ꯫ ꯍꯣꯏ, ꯆꯨꯝꯃꯦ꯫ ꯁ꯭ꯇꯦꯂꯥꯒ ꯃꯦꯔꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯑꯔꯨꯕ ꯃꯔꯤ ꯂꯩꯇꯦ꯫ ꯆꯞ ꯃꯥꯟꯅꯕ ꯗꯣꯃꯤꯇ꯭ꯔꯤ ꯑꯃꯗ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯂꯤꯂꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯞꯅ, ꯇꯣꯝꯊꯤꯟ, ꯉꯔꯥꯡ ꯁ꯭ꯇꯦꯂꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕꯗꯣ? ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ꯫ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ꯫
Kaigino haise? Nang mahakpu nungsidabra? Wahangsigi oina pakhum pibada Tomthinda karisu chingnaba leite. Nungside. Ai mongonda apam nungsi karisu pokte. Mahak smart su yamna oi. Masak su phajai. Attractive personality su lei. Nang tasengna mahakpu nungsidabrane. Tomthinwa aruba nganglamdai smoke season abasi mahakki hainabini. Lili. Aikhoi anigi marakta sakudaba langla amana kisilaga lei habise. Nangshu khangba natra. Chahi ahumgi mamangda aigi punsibu maikai amada nangna purakibane. Aduga ngangliba wadu makha takidre lepa leitana tarakliba nongduda yengduna lei. Haukiba mikup khuding loina ningsinglai. Mikup singduna ngasigi mikup sida amuk yaholakpani. Lili su Tomthinda yenglambadagi mamaidu laithokduna nong chubaduda yenglaga lei. Wakhal munna khallaba matung Lilina Tomthin nangna aibu matamduda kayam sawningkhe kayam nungsikide kayam sawningam haibadudi nangna hena khanglamgani aina jeldagi hek tholakpaga nangbu aina manghannaba plan kaya tawkhi aroibada aigi wakhalse control tawbudagi tokhibane aina control tawramdrabadi nang police ta report tawgadra Lilina fagi tawraga tawni aina nangbu jelda soidana thamlamgani Tomthin noktuna nangise aibugi haliba haibudura Lili makokto nakan amaromda laithokduna noklibado makhutna khumjili aduga nang hojikso engonda sauribra hojik haiba nate hojikti aina ngonda sauningba warauba nungaitaba amata leite amakakti lei maduri aina nangbu nungsiba si khaktani Lili mamaido yamna thuna amuk laithorei Tomthin su pukningda leiba arotpa khudingmak ngasidi phonglage lepkhre aina Stella bu nungsidrise nang karigino khangaba maramdi aina nangbu hana nungsibagine mahaki wahaiduda Lili ikaibadagi karisu khumba ngamde aina nangbu karamba matamdagi nungsikrino haiba ai bab ta haude haukiba chahidadi ai khangde hojikti aina nangbu nungsi haibase amukana hairi I love you panthung mana khidabadi yai aina nang nungsibadi hongba leiroi kana amatana su nangi na hutsin bangam loi Lili aikhoi ani hana khana khiba mayamda loina kaukthokna khrase nangna igi nungsibase yarakani yara oi haibadi ai khangde nangi uncle amasung parents na aibuna naktagi lapthoknaba kayarak hairakre adunane aina nangonda call toina tawraktrido aigi request sida nangna yadrasu kashu kaide aina ngonda makhatana yeloi aina maram oiraga nangi imung manunga saunabada ai pamde Lili sunga sidi emotional yamna oirei aigi parents singna nang pamdraga kaidorage makhoina nang pamba pamdaba aingonda darkar tade makhoisu yanaba aina themba ngamganiye yamna decisive oiba tonda I love you too Tomthin aisu nangidamak pumnamak mayoknaba ngamgani Lili gi asengba thamogi wado ngasidi Tomthin na taba phangle mikup sini mahakna matam kuinadagi ngairakpa kaupasu ngamloi Tomthin gi mityengdo Lili gi phajaraba mamit amasung chinbaldagi hongde yenglambadagi Lili bu soul kiss tawi makhoi anina lengdana leibaduda matamdusu leplaga leibaga chap manei mikup tu punsi chupa hongdana asum leihaningi chinbal ani khaidokna rakpada matam kaya hauramde Tomthin na Lili bu mahaki pambumda konsinduna thambi makhoi anina holiba mihuldo amana amada phaungnei mikup amada manglan chama sagali manglan amada juk kayagi matam oiri makhoi ani matam amatada arangba ama urakpadagi bab laknaduna holibadu thadoknei nongsu hanglamle numitsu thoklamle mamitta arangba ukhibadu nungshagi mangal oirami Tomthin na Lili sonda khara changsilo nungsha sina yam phon gano kuchu mayeng daniye Lili kari su haidana Tomthin da konsili mamaidu non khalakpa ngamde Tomthin na Lili gi khadang da paiduna mamaidu tapna nongkhat hali
ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛꯀ ꯀꯤꯁ ꯇꯧꯒꯦ ꯇꯧꯕꯒ ꯃꯣꯇꯣꯔ ꯕꯥꯏꯛꯀꯤ ꯑꯍꯧꯕ ꯏꯟꯖꯤꯟ ꯃꯈꯣꯜꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯣꯃꯥꯟꯁ ꯁꯤꯟꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫